Online Manipur YouTube channel swing bir pemem pum nong pom kan taram nuk seri han madam maru yo paw am update thamjage Nongmei maruna panbada Mee Ani sokle Imphal police station gi manung chanbang khuya thong polem laikai dang asinum dang weram sakhang dabana kapthurok pa Nongmei maruna panbada nupi ani sokle hairi thodok tu da sokla basing adudi posang bam sanaton chai kuntra ga mapan apokpagi ming lokendro kaisam thong top lairak amasung Ambaya Yadav sahi nifuga nipan apokpagi ming laikhidraba Raghunath Yadav West Champaran Bihar ni hairi Police tagi fangba paun hai nga sinum dang waram pung manga ga minute nifu ta bada khoya thong polem lekai da sakhang dabna kapthor pas chara oigani chingna bo Nongmei maruna makhoi ani pan bani thodok tu da sanaton gi oi thang baning jon da aduga Ambaya gina nangal da panki makhoi ani rims hospital da pukatuna laikan nari thodok thofam da Imphal West District Police team ama jangsin duna yengsin ki thodok asiga mari lena Imphal Police na case ama laukhatle hairi aduga mathang update is the open discussion government na toufam thokpa twdrabanina MLA yankhai resign twbiro all manipuri nupi marup na sinduna manipur gi wathok athubada loisillu haibas da nongmagi oiba open discussion amanga si pangthokre lamdam asida hojik thokli berang asi numit humdraga ni hela fawda center amasung state government na toufam thokpa twdrabanina MLA yankhai resign twbiro haina wareb lokre ngasi manipuri press club ta pangthokiba thoram adu da manipuri human rights commission gi hanagi acting chairman khaidem mani CPI gi national executive member da M Nara sanalaibak pausig editor Hemanta Kumar Ningombam all manipuri nupi marup ki president TS Sakhi minority muslim vendor welfare association gi president Jano Begum amasung Kabui murders association gi manipur gi president Atongpi kamaina wangang loi amasung presidium members sing oina saruk yaki all manipuri nupi marup ki general secretary Lairam Jam Sumtibalana hai manipur da oiriba phibam asi hojik phaw state amasung central government na loisinna bo hotna bidre lamdam asi ki singkhong chingya da Nongmei kapsilakpa misimina thokpa leptri record ki matung ini rang asi mi chama yankhai ki mathakta sikre aduga mi kaya amana thiba khangdana lairi masida sunatana mayum makai mai thadok pikraba kaya amasu lanjenna raga Jeneraga lairi masi khuding asi athu matam da loisan biyo haibani adubu madugi thabuk paikhatpa hojik phawba udri mahak nai ki hojik chatharipa lan asi thu matam da lefallu Myanmar da ki changsilakpa Myanmar gi militant mayam amma yauna su tawnariba kuki militant singna ground run thugaira ga micham miyam da onsillaga Nongmei kapsin naba mihar mi pun chathariba asi central government na laksille kuki lal hoba sing na ground run nga khalaga makhoi asi designated camp sing da pusillaga thamu foreigner sing asi magi mafam da hankina ba takthok bikho ani si hek lauthuk khibada kapna basi adum leblaga dabani mapan da sanglakpa terrorist sing yawba haibasi external affairs amadi defense ki mathau oire mahakna phongdokhi ngasigi mifam aduna laukhiba warep sing adudi hojik thoklibi irang asi laksin naba akan ba laigak ama lehenna bu ruling amasung opposition khaidina mathau tawba thabuk sing lokhat biu assembly Kauwa ngamdrabadi CM Biren ngamdre haina lauthokpiu irang asi numit humdrani hela fawo center amadi state government na tawfam thokpa twdrabanina MLA yankhai resign twbiro manipur gi wathok asi ga mari lena na ingtappa puraknabagi damakta chaibo oigera advice pibo oigera masida react tawbiganu phaba punba amadi FIR sanba amata tawbiganu kariguma mifa Pibam amata tata manipur gi saktam thugai be yaroi kuki sing separate administration gi manglan mangphaun han bai yaroi assembly phamu yadaba amadi center da khut thingjinduna lan lefal lu yadrabani na jail thalhallo haiba andolon sangsin ba sem saragani hojik phawa internet thingliba asi athuba matam da hangdo amadi 2026 ta pangtokhiba delimitation program asi gi mamangda NRC chatna lu haibu wafam singjauri video sing bibagi damak tamayam pum nang po amuka hanata kachari ano update ki damak tunung sibidun channel na subscribe to biramo thank you so much Mathang update chide 3 bunkers destroyed firing reported the control room information that security force conducted search operation in vulnerable and the fringe area of both Dabeli and Hill district and destroy 3 bunkers video sing bibagi damak tamayam pum nang po amuka hanata kachari ano update ki damak tunung sibidun channel na subscribe to biramo thank you so much